ngasi yu angan bada Meghalaya da polling official ama lambigi accident laikhitre Guwahati Medical College and Hospital da pukatuna laikan ramlaba matung polling official Sesan Marak Hospital asida laikhidebani hairi mahak atei polling official singalonena Kotami hairi mafam asida chatda West Karogi Tikrila da accident thoktur laikhidebani laikhidraba mara asitura dagini mahak Gembergri block ta MG Narega gi technical assistant oina laibani Zangra para polling station da poll duty gi chakhibani member humfulaiba Meghalaya assembly gi mikal February contract ta pangthokadabani Thobal district ki yari pokta laiba ACMB Higher Secondary School da class 12 exam thariba mairoi singa ngarang Manipuri subject thokpa numiki exam loramda de irang horokta school thugaram bagi thawong aduba private school development committee Thobal district na haksin lawbuga lorena yaning da phongdo ke thodo odu da hakthing na chenaba mairoi Nepal gi matta ango action lokot pina ba private school development committee Thobal district na mairoi Nepal adigi maming matha amadi ronaba sing yauna yari police station aibu cherol ama pisenro wakat khre Police station ki wawakat cherol aduda hairi bide mairoi singi attack adda Maruti car ani yauna ACME Higher Secondary School room mari principal ki room da leiba computer set ama atei polam sing atopa room sing da leiba desk amsung bench tokaram ki hairi be school asida Imphal East district ki Andro Kendri ki manung sanba yari pok tutorial da leiba Azad Higher Secondary School mairoi punna Chami Supna Mapan gi exam center oibini ngarang gi oina mairoi mari absent orga punna mairoi Chami Supna mangana exam Thaki mairoi singna nungna landarak pa aduda mairoi 35 amasung ochani pi ama pakhatpadigi wantharaktura Yaripok Community Health Center da pukhattuna laikanaki hairi Kailun Khongsai na puthokpa kuki visual album Longdainu for Ngayum Ngarang Gladys Cafe B Aizalon Chachambu district release tawkhre thorom aduda saknareba mioi kya su yaki thoromgi wangaloi singna visual video na miamda apunbagi nungsinabagi amasung amato obigi paujalba khungjal yangna sandhong bangami haiki kuki film industry da film album amasung short film masing hena puthong abusu kuki gi film producer actor singda pungi thakotki ngayum hairiba album basu kuki film development association kufida da affiliate tawbuni hari album release tawgi thorom aduda kuki actor amasung actress kya su yaki Haukiba pungku marida India da nauna mioi chani trimpan COVID positive oire laina asina maram oirega mioi manga laikhidre phagalakpagi changsa da marfudani pan da speak marfu oiri apunba confirm case na koti mari lakh nifu taruk lising marfu taruk supna taratret yokre active case na lising ani sama ni fuma panda angalakle laina asina maram oirega laikhidaba mi masing lakh manga lising kuntra satret Mumapani, Laina Asidagi Naba Fadun disaster Kiba Mi Masing Koti Mari Lang Ifuma to Lising Yakayum to Sumna, Marfudrama Pani, Laina Asidagi Tok number vaccine Kaptokiba upon Bami Masing Koti, Sani Kun Lak, Fum to Henkre, Malam Guina COVID License, Quadi and the soul of Lebak Sing, Gimanunda, US and Ahanba, Indiana Anisubuda, Amadi France, the Omsub lady, Awang no Posted Singi Oina, Assam Ahanba, Mizoram, Anisuba, Manipuna, Omsub the lady.